ꯁꯥꯏꯖꯅ ꯈꯜꯂꯤꯉꯩ ꯑꯁꯋꯤꯟꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ ꯆꯃꯝꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯨꯡꯂꯔꯦ ꯁꯥꯏꯖꯒꯤ ꯃꯌꯥꯝꯕ ꯍꯦꯟꯕ ꯈꯪꯗꯕꯅ ꯊꯜꯂꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯍꯦꯟꯕꯁꯨ ꯃꯆꯜꯒꯤ ꯐꯤꯕꯝ ꯈꯪꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯁꯥꯏꯖꯒꯤ ꯂꯝꯕꯤ ꯈꯨꯗꯤꯡ ꯍꯦꯟꯕꯅ ꯀꯨꯞꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯁꯥꯏꯖ ꯅꯪ ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯁ꯭ꯀꯨꯜ ꯆꯠꯄ ꯊꯦꯡꯉꯅꯤꯅꯦ, ꯍꯧꯒꯠꯂꯣ ꯊꯨꯅ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯏꯁꯤꯡ ꯄꯨꯔꯛꯂꯒ ꯈꯤꯛꯆꯤꯜꯂꯅꯤ꯫ ꯁꯥꯏꯖ ꯑꯗꯨ ꯑꯣꯟ ꯊꯣꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣꯕ ꯗꯗꯥ, ꯉꯥꯛꯇꯒ ꯇꯨꯝꯈꯤꯒꯦꯕ, ꯁ꯭ꯀꯨꯜ ꯊꯦꯡꯈꯤꯔꯣꯏ, ꯅꯪꯅꯕ ꯑꯗꯨꯝ ꯍꯧꯒꯠꯀꯦ꯫ ꯁꯥꯏꯖ ꯑꯗꯨ ꯑꯃꯨꯛ ꯇꯨꯝꯁꯤꯟꯈꯤ꯫ ꯍꯦꯟꯕꯅ ꯏꯁꯤꯡ ꯈꯤꯛꯇꯨꯅ ꯍꯧꯗꯣꯛꯏ꯫ ꯁꯥꯏꯖ ꯑꯗꯨ ꯍꯦꯟꯕꯗ ꯌꯥꯝꯅ ꯁꯥꯎꯔꯝꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥ ꯂꯩꯃꯗ ꯇꯝꯂꯝꯃꯤ꯫ ꯃꯃꯥ, ꯗꯗꯥꯁꯦ ꯌꯦꯡꯉꯣ, ꯑꯩꯅ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ ꯌꯥꯗꯦ, ꯁꯨꯝ ꯋꯥꯀꯥꯏ ꯇꯧꯋꯦꯕ꯫ ꯏꯍꯦ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯅꯪ ꯗꯗꯥꯅ ꯂꯛꯅꯔꯤ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯍꯦꯟꯕꯅ ꯑꯗꯨꯅꯦ ꯏꯃꯥ, ꯅꯨꯃꯤꯠꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ ꯍꯥꯏꯕ, ꯃꯇꯝ ꯆꯥꯅ ꯍꯧꯒꯠꯂꯣ ꯍꯥꯏꯕꯁꯦ ꯇꯥꯗ꯭ꯔꯤꯕ, ꯅꯨꯃꯤꯠꯅ ꯍꯥꯟꯅ ꯍꯧꯒꯠꯄꯁꯦ ꯏꯁꯥ ꯌꯥꯝꯅ ꯁꯣꯛꯄꯅꯦ, ꯑꯗꯨꯅꯅꯦ ꯁꯦ ꯃꯁꯦ ꯁꯣꯟꯖꯤꯟꯅꯔꯤꯁꯦ꯫ ꯁꯥꯏꯖꯅ ꯃꯃꯥ, ꯑꯩ ꯁꯥꯎꯔꯛꯆꯅꯤ, ꯉꯁꯤ ꯗꯗꯥꯏ ꯀꯣꯛꯇ ꯍꯧꯔꯤꯕ ꯁꯝꯁꯦ ꯂꯣꯏ ꯐꯣꯏꯖꯅꯤ꯫ ꯁꯥꯏꯖ ꯑꯗꯨ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯍꯦꯟꯕꯅ ꯏꯃꯥ, ꯅꯣꯏꯅꯅꯦ ꯑꯉꯥꯡꯁꯦ ꯁꯨꯝ ꯅꯥꯎꯍꯜꯂꯤꯁꯦ, ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯅꯗꯤ ꯅꯣꯡꯃꯗꯤ ꯊꯛ ꯀꯥꯔꯛꯀꯅꯤ꯫ ꯂꯩꯃꯅ ꯃꯇꯣꯝꯇ ꯂꯩꯕꯁꯤꯗ ꯀꯦꯖꯔꯤꯅꯤꯅꯦ ꯅꯪꯕꯣ, ꯅꯆꯜ ꯑꯁꯤꯇꯅꯦ, ꯃꯥꯅ ꯄꯥꯝꯕ ꯇꯧꯖꯁꯅꯨ, ꯅꯪ ꯌꯦꯠꯂꯨꯅꯨꯀꯣ꯫ ꯍꯦꯟꯕꯅ ꯏꯃꯥ, ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ, ꯍꯌꯦꯡ ꯃꯤꯒꯤ ꯌꯨꯝꯗ ꯃꯧ ꯑꯣꯏꯔꯁꯨ ꯁꯨꯝ ꯍꯩꯅꯈꯤꯅꯤ, ꯍꯧꯖꯤꯛꯇꯒꯤ ꯇꯝꯍꯧꯗ꯭ꯔꯗꯤ꯫ ꯂꯩꯃꯅ ꯅꯪꯁꯨ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯦ, ꯅꯆꯜ ꯁ꯭ꯀꯨꯜꯗ ꯊꯤꯟꯗꯣꯏꯅꯤ, ꯆꯥꯛꯁꯦ ꯅꯪꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯣ, ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯁꯅꯥ ꯁꯥꯐꯝꯗ ꯆꯪꯉꯝꯃꯣ, ꯏꯃꯥꯅ ꯅꯆꯜꯒꯤ ꯄꯥꯝꯕꯣꯝ ꯃꯔꯤ ꯑꯃ ꯁꯥꯕꯅꯦ, ꯑꯗꯨ ꯂꯧꯔꯛꯑꯣ꯫ ꯍꯦꯟꯕꯅ ꯍꯣꯏ ꯃꯥ꯫ ꯁꯥꯏꯖ ꯁ꯭ꯀꯨꯜ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯍꯦꯟꯕꯅ ꯇꯧꯔꯦ꯫ ꯃꯆꯜꯒꯤ ꯏꯂꯪ ꯂꯪꯖꯕ ꯃꯇꯧꯕꯨ ꯍꯦꯟꯕꯅ ꯄꯥꯝꯂꯝꯗꯦ꯫ ꯃꯄꯥꯟꯂꯣꯝꯗ ꯂꯩꯔꯛꯄꯗ ꯃꯥꯅ ꯎꯔꯛꯄ ꯅꯨꯄꯤꯁꯤꯡꯅ ꯑꯀꯦ ꯑꯃꯧꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯁꯥꯒꯤ ꯁ꯭ꯇꯗꯤꯗ ꯑꯀꯥꯏꯕ ꯑꯣꯏꯔꯛꯄ ꯃꯌꯥꯝꯁꯤꯡꯗꯨ ꯎꯔꯨꯔꯒ ꯃꯥꯒꯤ ꯃꯆꯜꯁꯨ ꯑꯗꯨꯝꯅ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯍꯦꯟꯕꯅ ꯁꯥꯏꯖ, ꯁ꯭ꯀꯨꯜ ꯌꯧꯔꯦ, ꯅꯪꯕꯨ ꯍꯧꯖꯤꯛꯁꯨ ꯇꯨꯝꯂꯤꯕ꯭ꯔꯣ? ꯁꯥꯏꯖꯅ ꯗꯗꯥ, ꯇꯨꯝꯗꯦꯗ, ꯁꯨꯝ ꯎꯏꯕꯤ ꯁꯥꯟꯅꯔꯝꯕ꯫ ꯍꯦꯟꯕꯅ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯁ꯭ꯀꯨꯜ ꯌꯧꯔꯦ, ꯂꯩꯍꯧꯔꯣ, ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ꯫ ꯁꯥꯏꯖꯅ ꯍꯣꯏ ꯗꯗꯥ꯫ ꯑꯁꯋꯤꯟ ꯑꯃꯗꯤ ꯇꯣꯝꯊꯤꯟꯅ ꯎꯔꯝꯃꯤ꯫ ꯁꯥꯏꯖꯒꯤ ꯃꯌꯥꯝꯕꯅ ꯁꯥꯏꯖꯕꯨ ꯁ꯭ꯀꯨꯜ ꯊꯤꯜꯂꯛꯄ ꯑꯗꯣ ꯃꯣꯏꯅꯗꯤ ꯃꯌꯥꯝꯕꯅꯤ ꯈꯪꯂꯨꯗꯕꯅ ꯂꯥꯟꯅ ꯂꯧꯅꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯁꯥꯏꯖ, ꯉꯥꯏꯈꯣ, ꯀꯩ ꯂꯩꯔꯦ ꯇꯣꯝꯊꯤꯟ? ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯂꯧꯒꯦ ꯍꯥꯏꯕꯗꯤ ꯑꯁꯋꯤꯟ ꯅꯠꯇꯅ ꯑꯇꯩ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ? ꯅꯪꯒ ꯃꯥꯒ ꯀꯔꯝꯕ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯒꯦ? ꯁꯦꯡꯅ ꯍꯥꯏꯌꯣ꯫ ꯁꯥꯏꯖꯅ ꯇꯣꯝꯊꯤꯟ, ꯅꯪꯒꯤ ꯃꯆꯣꯛ ꯃꯄꯥꯛ ꯅꯥꯏꯗꯕ ꯋꯥꯗꯣ ꯑꯁꯤꯗ ꯉꯥꯡꯉꯛꯀꯅꯨ, ꯁꯤꯖꯤꯟꯅꯔꯛꯀꯅꯨ, ꯏꯁꯛꯇꯣ ꯃꯨꯟꯅ ꯈꯪꯂꯒ ꯋꯥ ꯉꯥꯡꯉꯣ, ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏ ꯗꯗꯥꯅꯤ꯫ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯇꯥꯎ, ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯁꯋꯤꯟ ꯅꯠꯇꯅ ꯀꯅꯥꯒꯤꯁꯨ ꯃꯐꯝ ꯂꯩꯇꯦ꯫ ꯇꯣꯝꯊꯤꯟꯅ ꯄꯠ ꯂꯥꯎꯕꯤ ꯅꯪꯒꯨꯝꯕꯅꯁꯨ ꯉꯛꯆꯥꯎ ꯊꯦꯛꯆꯕ ꯁꯥꯔꯤ, ꯉꯁꯤ ꯐꯥꯎꯁꯤꯗ ꯇꯣꯝꯊꯤꯟꯒꯤ ꯃꯤꯡ ꯇꯥꯕꯗ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯅꯔꯤꯅꯤ, ꯑꯗꯨꯒ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯕꯨ ꯎꯁꯤꯠꯇꯕ, ꯋꯥꯟ ꯗꯦ ꯅꯪ ꯈꯪꯒꯅꯤ꯫ ꯑꯁꯋꯤꯟꯒꯤ ꯋꯥꯈꯜꯗꯁꯨ ꯍꯦꯟꯕꯕꯨ ꯁꯥꯏꯖꯒꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯆꯤꯡꯅꯔꯝꯕ ꯑꯗꯨ ꯄꯣꯛꯂꯦ꯫ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯁꯥꯏꯖꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯒ ꯑꯁꯋꯤꯟꯅ ꯁꯥꯏꯖ, ꯅꯪ ꯇꯣꯝꯊꯤꯟꯒ ꯑꯣꯟꯁꯤꯟꯅꯔꯅꯨ, ꯃꯁꯦ ꯃꯊꯣꯡ ꯌꯥꯝ ꯆꯥꯗꯦ, ꯅꯪꯒ ꯃꯥꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯁꯦ ꯑꯩꯅ ꯄꯥꯝꯗꯦ꯫ ꯁꯥꯏꯖꯅ ꯑꯩꯅ ꯅꯠꯇꯦ, ꯁꯨꯝ ꯃꯥꯅ ꯊꯠꯇꯅ ꯍꯧꯔꯤꯅꯦ꯫ ꯑꯗꯨꯒ ꯀꯩꯒꯤ ꯅꯪꯅ ꯄꯥꯝꯗ꯭ꯔꯤꯕ? ꯑꯁꯋꯤꯟꯅ ꯑꯩꯅ ꯅꯪꯁꯦ꯫ ꯁꯥꯏꯖꯅ ꯑꯩꯅ ꯅꯪ ꯀꯩꯗꯧꯔꯕ? ꯃꯈꯥ ꯇꯥꯕꯅꯦ꯫ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦꯗ, ꯁꯨꯝ ꯀ꯭ꯂꯥꯁꯃꯦꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯅꯪꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯅꯤꯡꯗꯗꯨꯅ ꯇꯧꯕꯅꯦ꯫ ꯑꯁ, ꯅꯪꯁꯤꯗꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯩꯗꯤ ꯋꯥꯈꯜꯒꯁꯦ ꯑꯥ ꯌꯧꯔꯨꯔꯦ ꯑꯗꯨꯒ ꯉꯁꯤ ꯑꯩ ꯁꯥꯎꯅꯤꯡꯉꯦꯗꯀꯣ꯫ ꯑꯁꯋꯤꯟꯅ ꯅꯪꯗꯤ ꯀꯩꯒꯤ ꯁꯥꯎꯅꯤꯡꯉꯤꯅꯣ?
ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯕ? ꯌꯥꯎꯔꯝꯂꯗꯤ ꯁꯣꯔꯤ, ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ. ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯕ. ꯑꯩꯅ ꯅꯪ ꯅꯨꯡꯁꯤ ꯄꯥꯝꯃꯦ ꯍꯥꯏꯕꯁꯦ ꯅꯪꯅ ꯌꯥꯕꯤꯗꯦ. ꯑꯗꯨꯒꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ. ꯑꯁ ꯅꯪꯁꯤꯗꯤ. ꯑꯩꯈꯣꯏ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ. ꯍꯧꯖꯤꯛꯇꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯒ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯃꯥꯡꯕ ꯑꯣꯏꯍꯟꯅꯤꯡꯗꯦ. ꯑꯐꯕ ꯅꯨꯡꯁꯤ ꯍꯥꯏꯁꯤꯗꯤ ꯃꯇꯝꯅ ꯄꯨꯔꯛꯀꯅꯤ. ꯉꯥꯏꯕꯗ ꯀꯜꯂꯣ. ꯑꯁꯋꯤꯟꯗꯤ ꯁꯥꯏꯖꯥꯒꯤ ꯃꯐꯝꯗ ꯁꯥꯡꯂꯕ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕꯅ ꯁꯥꯏꯖꯥꯒꯤ ꯋꯥꯈꯜꯕꯨ ꯉꯥꯏꯌꯨ, ꯃꯇꯝꯅ ꯄꯨꯔꯛꯆꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯣꯡꯃ ꯍꯦꯟꯕꯅ ꯁꯥꯏꯖꯥꯕꯨ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯉꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯥꯏꯖꯥ ꯍꯣꯏꯁꯨ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯒ ꯂꯟꯆꯦꯟꯕꯤꯒ ꯒꯦꯠꯂꯣꯝꯗ ꯊꯣꯛꯂꯛꯏ. ꯇꯨꯡꯗ ꯇꯣꯝꯊꯤꯟ ꯏꯟꯅꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ. ꯉꯁꯤꯗꯤ ꯅꯪ ꯑꯩꯒꯤ ꯋꯥ ꯇꯥꯔꯝꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ. ꯁꯥꯏꯖꯥ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ. ꯍꯦꯟꯕꯅ, ꯀꯅꯥꯗꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯣ? ꯅꯪꯕꯨ ꯀꯔꯝꯕ ꯋꯥꯔꯛꯇꯕꯒꯤ ꯃꯆꯥꯅꯣ ꯁ꯭ꯀꯨꯜꯁꯤꯗ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯔꯤꯁꯦ? ꯁꯥꯏꯖꯥꯅ, ꯗꯗꯥ ꯆꯠꯁꯤꯜꯂꯛꯑꯣ, ꯃꯥꯟꯅꯔꯨꯅꯨ ꯑꯁꯤ ꯑꯉꯥꯎꯕꯁꯤꯒ. ꯇꯣꯝꯊꯤꯟꯅ, ꯏꯕꯥ ꯏꯕꯨꯡꯉꯣ, ꯅꯁꯦꯜꯅꯤ, ꯂꯥꯟꯅ ꯈꯟꯈꯤꯅꯨ. ꯅꯆꯜꯅꯨꯄꯤꯁꯦ ꯉꯛꯆꯥꯎ ꯌꯥꯝꯅ ꯊꯤꯑꯦ. ꯉꯛꯇ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯖꯒꯦ ꯇꯧꯕꯅꯦ. ꯌꯥꯗꯦ ꯋꯥꯅꯦ. ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯃꯁꯤ ꯅꯨꯄꯤꯁꯦ. ꯍꯦꯟꯕꯅ, ꯏꯕꯥꯏ ꯀꯥꯏꯅ ꯏꯀꯥꯏꯕꯁꯨ ꯈꯪꯗꯕ, ꯗꯤꯁꯤꯄ꯭ꯂꯤꯟꯁꯨ ꯂꯩꯇꯕ. ꯍꯦꯟꯕꯅ ꯇꯣꯝꯊꯤꯟꯒꯤ ꯈꯖꯥꯏꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯝꯃꯤ. ꯃꯕꯥꯅꯤ ꯅꯝꯁꯤꯟꯅꯗꯨꯅ ꯐꯨꯅꯔꯤ. ꯂꯟꯆꯦꯟꯕꯤꯅ ꯍꯦꯟꯕꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯉꯥꯎꯖꯔꯝꯃꯤ. ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯟꯊꯣꯛꯂꯝꯃꯤ. ꯍꯦꯟꯕꯅ, ꯉꯁꯤ ꯑꯣꯏꯔꯦ. ꯃꯇꯨꯡꯗꯤ ꯑꯩꯒꯤ ꯏꯆꯦꯜꯒꯤ ꯃꯃꯤꯐꯥꯎ ꯅꯦꯠꯂꯝꯕ ꯌꯥꯔꯣꯏ. ꯑꯩꯅ ꯂꯦꯝꯅ ꯁꯨꯡꯊꯥ ꯊꯥꯔꯣꯏ. ꯇꯣꯝꯊꯤꯟꯅ, ꯑꯩꯅ ꯏꯕꯥꯏꯅꯤꯅ ꯐꯣꯟꯕꯤꯕꯅꯤ. ꯃꯊꯪꯗꯤ ꯏꯕꯥꯏꯅꯤ ꯈꯪꯂꯣꯏꯀꯣ. ꯈꯨꯗꯣꯝꯕꯤꯁꯤꯡ ꯅꯝꯗꯨꯅ ꯆꯠꯈ꯭ꯔꯦ. ꯁꯥꯏꯖꯥꯅ, ꯗꯗꯥ ꯆꯠꯁꯤꯜꯂꯛꯑꯣ ꯍꯥꯏꯕ. ꯍꯦꯟꯕꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ. ꯌꯨꯝ ꯌꯧꯔꯛꯂꯒ ꯊꯧꯗꯣꯛ ꯑꯗꯨ ꯍꯦꯟꯕꯅ ꯃꯃꯥꯗ ꯇꯝꯂꯝꯃꯤ. ꯏꯕꯣꯆꯧꯕ ꯑꯃꯗꯤ ꯂꯩꯃ ꯄꯥꯏꯔꯝꯃꯤ. ꯃꯆꯥꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯗ ꯑꯋꯥꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ. ꯂꯩꯃꯅ, ꯃꯣꯏ ꯄꯥꯕꯣ, ꯏꯕꯦꯝꯃꯒꯤ ꯑꯅꯥꯕꯁꯦ ꯍꯦꯟꯕꯗ ꯈꯪꯍꯜꯂꯁꯦ. ꯅꯠꯇ꯭ꯔꯗꯤ ꯏꯕꯦꯝꯃꯒꯤ ꯇꯦꯜꯂꯕ ꯄꯨꯟꯁꯤꯁꯤꯗ ꯑꯀꯥꯏꯕ ꯀꯌꯥ ꯑꯣꯏꯔꯅꯤ. ꯏꯕꯣꯆꯧꯕꯅ, ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯃꯃꯥ. ꯃꯥꯅ ꯃꯄꯥꯟꯂꯣꯝꯗ ꯀꯨꯏꯅ ꯂꯩꯔꯨꯕꯁꯤꯅ ꯃꯆꯜꯒꯤ ꯐꯤꯕꯝꯁꯦ ꯈꯪꯗ꯭ꯔꯦ. ꯍꯧꯖꯤꯛ ꯍꯥꯏꯍꯧꯗ꯭ꯔꯗꯤ ꯀꯣꯟꯅ ꯅꯤꯡꯉꯝꯍꯧꯔꯣꯏ. ꯂꯩꯃꯅ, ꯑꯗꯨꯅ ꯐꯔꯅꯤ. ꯏꯕꯦꯝꯃꯅ ꯌꯨꯝꯗ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯍꯥꯏꯔꯁꯦ. ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ. ꯂꯟꯆꯦꯟꯕꯤ ꯍꯦꯟꯕꯕꯨ ꯎꯅꯤꯡꯗꯨꯅ ꯁꯥꯏꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯂꯟꯆꯦꯟꯕꯤꯅ, ꯁꯥꯏꯖꯥ, ꯀꯥꯏꯗ ꯂꯩꯒꯦ? ꯃꯄꯥꯟ ꯂꯝ ꯊꯣꯛꯂꯛꯑꯣ. ꯍꯦꯟꯕꯅ, ꯀꯩ ꯂꯩꯔꯦ? ꯅꯪꯅ ꯁꯥꯏꯖꯥ ꯍꯪꯉꯤꯗꯦ? ꯂꯟꯆꯦꯟꯕꯤꯅ, ꯇꯥꯃꯣ, ꯁꯨꯝ ꯁꯥꯏꯖꯥꯗꯣ ꯎꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯦ. ꯀꯔꯤ ꯍꯥꯏꯕ? ꯁꯥꯏꯖꯥꯗꯒꯤ ꯅꯣꯠ ꯑꯝꯇ ꯁꯤꯟꯒꯦ ꯇꯧꯕ. ꯂꯟꯆꯦꯟꯕꯤꯅ ꯏꯈꯪ ꯈꯪꯅ ꯍꯥꯏꯔꯛꯄꯅꯤ. ꯍꯦꯟꯕꯅ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯈꯣꯏꯕꯦꯝꯃꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯕꯅꯦ. ꯆꯪꯉꯣ. ꯂꯟꯆꯦꯟꯕꯤꯅ, ꯃꯥꯒꯤ ꯀꯥꯁꯤꯕꯨ ꯀꯗꯣꯝꯗ ꯑꯣꯏꯕꯤꯒꯦ? ꯍꯦꯟꯕꯅ, ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯇ꯭ꯔꯤꯕꯣ ꯍꯥꯏꯁꯦ? ꯍꯥꯟꯅꯗꯤ ꯂꯥꯛꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯔꯝꯗꯕ. ꯁꯤꯗꯒꯤ ꯁꯨꯝ ꯆꯨꯝꯅ ꯆꯪꯉꯣ. ꯑꯗꯨꯒ ꯂꯤꯚꯤꯡ ꯔꯨꯝꯒꯤ ꯈꯥ ꯊꯪꯕꯗ ꯂꯩꯕ ꯀꯥꯗꯣ ꯃꯥꯒꯤꯅꯤ. ꯂꯟꯆꯦꯟꯕꯤꯅ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯃꯣ. ꯂꯟꯆꯦꯟꯕꯤ ꯁꯥꯏꯖꯥꯒꯤ ꯀꯥꯗ ꯆꯪꯈꯤꯕ ꯑꯗꯨ ꯂꯩꯃꯅ ꯎꯍꯧꯏ. ꯂꯟꯆꯦꯟꯕꯤꯅ, ꯁꯥꯏꯖꯥ, ꯀꯩꯅꯣ ꯎꯪꯗꯨꯗ ꯂꯩꯔꯤꯁꯤꯅ? ꯍꯤꯡꯆꯥꯕꯤ, ꯌꯥꯝꯅ ꯊꯥꯖꯗꯤꯌꯦ. ꯀꯩꯒꯤꯅꯣ ꯅꯪꯅ ꯈꯪꯂꯥꯛꯏꯁꯤꯅ? ꯍꯥꯟꯅꯗꯤ ꯂꯥꯛꯇꯗꯥꯏ. ꯂꯟꯆꯦꯟꯕꯤꯅ, ꯍꯥꯟꯅ ꯂꯥꯛꯇ꯭ꯔꯗꯤ ꯍꯧꯖꯤꯛ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ? ꯌꯥꯏꯗ, ꯁꯨꯝ ꯀꯩꯅꯣꯝ ꯂꯩꯔꯝꯗꯧ ꯃꯥꯟꯕ. ꯂꯟꯆꯦꯟꯕꯤꯅ, ꯃꯤ ꯏꯀꯥꯏꯌꯦ. ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯣ. ꯑꯩꯅꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯐꯥꯎ ꯂꯣꯠꯇ꯭ꯔꯒ ꯅꯪꯅꯗꯤ ꯂꯣꯠꯂꯤ ꯀꯩꯒꯤꯅꯣ? ꯂꯟꯆꯦꯟꯕꯤꯅ, ꯁꯥꯎꯒꯤꯅꯣꯕꯁꯦ, ꯍꯥꯏꯔꯛꯀꯦꯕ. ꯅꯍꯥꯟ ꯅꯣꯏꯗꯥꯒ ꯇꯣꯝꯊꯤꯟꯒ ꯈꯠꯅꯕꯗꯣ, ꯑꯗ ꯀꯩꯗꯧꯔꯕ? ꯑꯗꯨꯗꯅꯦ ꯅꯣꯏ ꯗꯗꯥꯁꯦ ꯑꯩꯅ ꯉꯥꯎꯖꯍꯧꯕ. ꯁꯥꯏꯖꯥꯅ, ꯌꯥꯝ ꯊꯥꯖꯗꯤꯌꯦ. ꯅꯪꯗꯤ ꯑꯩꯒꯤ ꯏꯅꯝꯃ ꯑꯣꯏꯔꯅꯤ. ꯂꯩꯃ ꯑꯗꯨ ꯀꯥꯗ ꯆꯪꯂꯛꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯕꯥꯅꯤꯅ ꯍꯔꯥꯎꯔꯤꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯁꯥꯏꯖꯥꯅ,
ꯃꯃꯥ ꯑꯩꯈꯣꯏ ꯏꯅꯝꯃ ꯐꯪꯉꯦ ꯗꯗꯥꯒꯤ ꯑꯗꯨꯒꯤ ꯍꯔꯥꯎꯔꯤꯕ꯫ ꯂꯩꯃꯅ ꯀꯔꯤ ꯍꯥꯏꯕ ꯀꯅꯥꯅꯣꯅꯦ ꯏꯃꯥꯗꯁꯨ ꯃꯁꯛꯇꯣ ꯇꯥꯛꯎꯗꯅ꯫ ꯁꯥꯏꯖꯅ ꯃꯃꯥ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯗ ꯁꯤꯗꯩꯁꯦ ꯂꯟꯆꯦꯟꯕꯤꯁꯦ ꯑꯁꯤꯅꯦ ꯃꯃꯥ꯫ ꯂꯟꯆꯦꯟꯕꯤꯅ ꯍꯤꯡꯆꯥꯕꯤꯁꯤꯗꯤ ꯑꯩꯕꯨ ꯆꯣꯡꯍꯥꯠꯂꯦ ꯍꯥꯠꯂꯤꯗ꯫ ꯂꯟꯆꯦꯟꯕꯤ ꯏꯀꯥꯏꯗꯨꯅ ꯂꯨꯞꯊꯈ꯭ꯔꯦ꯫ ꯂꯩꯃꯅ ꯃꯉꯥꯎ ꯌꯥꯝ ꯊꯤꯗ ꯅꯍꯩꯗꯣ ꯐꯖꯅ ꯇꯝꯈꯣ ꯏꯃꯥ ꯍꯣꯏ ꯅꯣꯏ ꯄꯥꯕꯨꯡ ꯍꯣꯏ ꯆꯪꯂꯛꯀꯦ ꯊꯤꯖꯕ ꯍꯥꯏꯖꯕ ꯑꯗꯨꯒ ꯆꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯁꯤ ꯏꯆꯥꯁꯤꯗꯤ꯫ ꯁꯥꯏꯖꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯂꯟꯆꯦꯟꯕꯤ ꯏꯅꯝꯃ ꯑꯣꯏꯔꯗꯤ ꯅꯨꯡꯇꯤꯒꯤ ꯅꯣꯛꯇꯨꯅ ꯂꯩꯃꯤꯟꯅꯔꯅꯤ꯫ ꯂꯩꯃꯅ ꯅꯕꯥꯅꯤ ꯒꯥꯔꯗꯦꯟꯗ ꯊꯣꯛꯂꯒ ꯋꯥꯔꯤ ꯉꯥꯛ ꯁꯥꯔꯨꯔꯣ ꯏꯃꯥꯅ ꯅꯕꯥꯅꯤꯒꯤ ꯆꯥꯅꯕ ꯊꯅꯝꯂꯕꯅꯦ꯫ ꯂꯟꯆꯦꯟꯕꯤꯅ ꯍꯣꯏ ꯃꯃꯥ꯫ ꯂꯩꯃꯅ ꯏꯀꯥꯏꯔꯨꯅꯨꯗ ꯏꯆꯥꯁꯤꯗꯤ꯫ ꯁꯥꯏꯖꯅ ꯍꯣꯏ ꯃꯃꯥ꯫ ꯁꯥꯏꯖꯒ ꯂꯟꯆꯦꯟꯕꯤꯒꯅ ꯒꯥꯔꯗꯦꯟꯗ ꯂꯩꯈ꯭ꯔꯤꯉꯩ ꯏꯕꯣꯆꯧꯕ ꯑꯃꯗꯤ ꯂꯩꯃꯅ ꯍꯦꯟꯕꯕꯨ ꯃꯣꯏꯒꯤ ꯀꯥꯗ ꯀꯧꯁꯤꯜꯂꯝꯃꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ꯫ ꯍꯦꯟꯕꯅ ꯕꯕꯥ ꯀꯩꯗꯧꯔꯒꯦ? ꯏꯕꯣꯆꯧꯕꯅ ꯅꯪꯅ ꯃꯄꯥꯟꯂꯣꯝꯗ ꯀꯨꯏꯅ ꯂꯩꯔꯨꯕꯅ ꯅꯆꯜꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯈꯪꯗꯕ ꯋꯥ ꯂꯩꯔꯤ꯫ ꯍꯦꯟꯕꯅ ꯏꯃꯥ ꯏꯆꯜꯒꯤ ꯃꯇꯥꯡꯗ ꯀꯔꯝꯕ ꯋꯥꯐꯝ? ꯏꯕꯣꯆꯧꯕꯅ ꯅꯆꯜꯅ ꯀ꯭ꯂꯥꯁ 5 ꯀꯥꯔꯤꯉꯩ ꯅꯣꯡꯃ ꯁ꯭ꯀꯨꯜꯗ ꯋꯥꯟꯊꯔꯛꯏ ꯍꯥꯏꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯏ꯫ ꯑꯗꯨꯗ ꯗꯣꯛꯇꯔꯁꯤꯡꯅ ꯃꯈꯜ ꯀꯌꯥꯒꯤ ꯇꯦꯁ ꯇꯧꯋꯦ ꯑꯗꯨꯗ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ꯫ ꯄꯥꯕꯨꯡ ꯀꯩ ꯀꯟꯐꯥꯔꯝ ꯑꯣꯏꯔꯤꯅꯣ? ꯂꯩꯃꯅ ꯅꯆꯜꯁꯦ ꯕ꯭ꯂꯗ ꯀꯦꯟꯁꯔꯅ ꯅꯥꯔꯦ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯔꯛꯏ꯫ ꯍꯦꯟꯕꯅ ꯀꯔꯤ ꯍꯥꯏꯕ? ꯑꯁꯨꯛ ꯂꯨꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯅꯣꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯛꯂꯤꯕ? ꯂꯩꯃꯅ ꯅꯪꯉꯣꯟꯗ ꯍꯥꯏꯅꯕ ꯑꯃꯗꯤ ꯃꯗꯨꯗ ꯑꯣꯏꯔꯛꯀꯗꯕ ꯅꯪꯒꯤ ꯐꯤꯕꯝꯗꯨꯗ ꯁꯥꯏꯖꯥꯅ ꯈꯪꯂꯛꯀꯗ꯭ꯔꯥꯅ ꯀꯤꯕꯗꯒꯤ ꯍꯥꯏꯗꯕꯅꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯍꯦꯟꯕꯅ ꯄꯥꯕꯨꯡ ꯗꯣꯛꯇꯔꯅ ꯍꯧꯖꯤꯛꯄꯨ ꯀꯩ ꯍꯥꯏꯔꯒꯦ? ꯏꯕꯣꯆꯧꯕꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯝꯗ ꯉꯥꯏꯁꯤꯜꯂꯛꯑꯦ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯦ ꯃꯍꯥꯛꯄꯨ ꯀꯟꯕ ꯉꯝꯕꯒꯤ ꯆꯥꯟꯁ ꯂꯩꯇ꯭ꯔꯦ꯫ ꯍꯦꯟꯕꯅ ꯑꯩꯒꯤ ꯏꯆꯜ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯗꯧꯔꯕ? ꯍꯦꯟꯕ ꯏꯕꯣꯆꯧꯕ ꯑꯃꯗꯤ ꯂꯩꯃ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯀꯞꯃꯤꯟꯅꯈꯤ꯫